Prime Minister Manipur Lkpa Lktaba Mathou Tade Haina Sujata Fongdokre, Bharat Lengaki Maikede Lamdam Asigi Miyamna, National Highway Yauna Lambi Sing Miyamna Maning Tamna Chatpa Yahalu Haibagi, Dabi Tauduna Imagi Maira Amadi Sengmai Maikede Gimara Paibisina Sangsiliba Kongjang, Lepnaba Poliski Maikede Kangalapa Lady, Bharat ki Prime Minister Narendra Modi na Thasigi State asida lakani haidibasti haudiki Lkpa Lktaba Mathou Thoina Tade Haina Imagi Maira gi Loisinbiti Hai Sujata Fongdokre. Sengmai Bazar da Kongjang Tangchiliba Ima Singna ngasi ka thana numit marini subagi Kongjang Tangchili Kongjang aduda saruk yaribiti Hai Sujata Fongdorakibada Prime Minister na pungkhara khaki oina lamdam asida lakadoriba asida lamdam asigi miyam maikei marida chatok chachin yahalakani haibagi aiba sirol miyam da piramba ngamgadra haiba yauna wahang kaya sumhangna hangki PM gi Khongchata Manipur Erang Loisinba Ngamloi Ireibak Iramdam Nungsibagi Sujata Loisinba Sting Mathangi Mikhalda Amuk Hanna Thokpiraklaganu Haina Nganbina Fongdokre. Prime Minister gi Khongchat Achina Manipur Erang Loisinduna Mahausagi Phibamda Hanjilakpa Ngamloi Ireibak Iramdam Nungsibagi Sujata Loisinba Sting Mathangi Mikhalda Amuk Hanna Thokpiraklaganu Haina Apunba Manipur Kanba Imalub Amkilgi President Laurengam Nganbina Fongdokre Wafamasi ngasi Palace Compound Leiba Lamyanba Sanglenda Apunba Manipur Kanba Imalub Amkilgi Lupak Khudongba Sahigi Tauranga Mari Lainana Wafamaste Amkilgi President Laurengam Nganbina Fongdokibani Tauram Aduda Nupi Samati President Thoksom Ramani Tami Singmi President Yambem Momon Leima Amadi UCM gi President YK Dhirena Akhanaba Mitunglen Oina Sarugyaki Laurengam Nganbina Makataraduna Fongdokibada Manipur gi SC Hompuda BJP na majority oina leiraga lengak sema ngamdaba amadi kuki gi su chahi ama sangdoliba asina takpadi center pairiba BJP lengak na lamdamasegi BJP gi minister amadi MLA sing asibu usitabani chahi ani makhairom chujilaglaba Erang asibu Prime Minister laktraga hauji khak lakani haina PR gi lengak asina mapan thongda lambi sorok Kesanba amadi BJP party na Prime Minister buong na basiliba asida Manipur miyam na aki amaw taisinduna ananba phijet thorakpagi mahuta Erang Loisinduna sing amadi tam nungsisana na laminanabagi damag memorandum oina pisinhauti political party khudingmang na masama-masagi oiba thadoglaga Manipur kananaba honaminase Ireibak Iramdam Nungsibagi Sujata Loisinba sing adu mathangi mikhalda amung hanna thokpiraklaganu haiki UNC gi banda Jeliangrong chingna Swgattanab ZUF na khangankre UNC na ngachidagi border fencing amasung FMR ga mari leinana NH37 Imphal Jiribam lambi yauna Jiribamdagi Imphal fawbagi Trans Asian Railway da athingba thamba yauna kauriba economic blockade asida Jeliangrong miyamna makhal amadagi cooperation pidanaba Jeliangrong United Front Jup Council headquarter gi maikedigi fongduragli UNC amasung matsigi constituent units singna economic blockade manungda Jeliangrong area da makal khudimaki agitation amata chathadanaba khangalagli UNC na kauriba economic blockade asi maram chade maram aduna front achina hariba wafam asibu kanagumba na indabatarabadi maduda tholakpa aphafatagi daita pumba masama-sana pujagadabani hairi IDP singna PUCL gi report copy mai thakre ngasi Ideal Girls College akampata leiriba Mores Churchanpur amadi Kangpopi gi IDP singna PUCL na pongba Independent People Tribunal on the ongoing ethnic conflicts in Manipur haiba report adu mai thaduna akan mamongda kanem tawbagi protest sama pangthokre protest adu da PUCL ki mayokta protest slogan kaya lauki madudi PUCL gi report yaningde PUCL down haiba wahai chingasi amatoina lawbaga loinana PUCL gi copy sing mai thaki ngasi gi khongjang adu ga mari leinana Committee on Protection of Mitai Victim COPMAP ki chairman Inausta Mitai amadi co-convener KH Khamba Mitai na fongdokibadi PUCL ki sena chatruk hena panba lairi achida aranba wafam ngakta na yumpham oiduna iri lisingani kulhumdoi gi me ahumdagi thokiba kanglup ani gi lana se haudik relief camp da sangda fam lautuna lairiba IDP singi mitmangda yummai thaba mihat mipun chathakiba kaya adu thokibani adubu PUCL na fongliba report asi kadaidagi lauba report no IDP singdagi asumba report laudana nakal namatagi oiba aranba report yumpham oiraga fongle haina fongdoki maina singbadagi Sire ngasi ayu pung 8 lom tabada Tengnawpal district ki manung chanba Laising Maipau village da miyoi ama high steam main line na singbadagi laikhidre laikhidraba miyoi adugi mamingna
Maku Ngaranmi Chahi Yankhe Mathoi Apokpa Maku Mian Pakawi Chandel District ki Saibol Kuldagini Laikhidaba Maku Ngaranmi na Mahaki Mamanaba Laising Maipau Village da Leiba DM Mosit Pakauba Amagi Nauna Saba Yum Kakatuna Yenglubada Yum Adugi Manakta Tingba High Steam Main Line Adu Kangaudana Tenglubadagi Maina Singduna Sikibani Mahak Kudakta Palilda Leiba Jones Clinic ta Pukatuna Laikanana Bahonabada Lambi the Lake Kidabani Taudo Asigamari Lainana Lake Kidabagi Mayambana Masi Police da FIR Ama Launch Tokre Prime Minister na Churchanpur Lkpada Utnaba Ahangba Ku Samarong Kuki Singna Sem Saba Haikhre September 10 da Bharat ki Prime Minister Narendra Modi na Pungkharagi Khongchat Manipur Laktuna Khongchat adugi ahanba oina Churchanpur da tungduna mafam adugi miyamda wa ngangadoriba thauram aduda mitai singbu lana uhanaba kuki singna nauna ku kaya sem saduna Prime Minister da unaba thaurang taukhre hairi pause sina phangba paugi matung inadi kuki zo singbu mitai singna ot nairap Kuki zo singbu mitai singna ot naibire haina Prime Minister da unanabagidama kusing adu nauna semgat sagatba haurakibani Hairiba kusing adu miyam da wanganga doriba Churchanpur gi Peace Ground da thamnaba thaurang su tauri hairi paugi source amana pausina makhatari badi nauna sem sariba kusing adu amuba masu loina taisili saurangna ku masing samarom sabaga loinana ku khudingi laikhidaba miyoi singi maming iba cross mark amamamsu yungnaba thaurang tauri panba yabadi matang kharagi mamangda hana saduna thamlamba ahangba kusing masak khangdaba singna huran kibagi thaudok thokraba matungda ikui kuidringagi mamangda kuki lal holu UKLA na kusing adu puthorangna khangan badagi puthoraki bagaloinana nauna semdin sadin ba haurakibani haina paosina hairi Arambai Tengol gi Lusting Purel Korongan ba kumandagi de lokachage Arambai Tengol na ikui kuidana blood donation tawbada lising hena tawkhre hojik suletana donation tawri aikhoina pikiba ido mitai khakta kap kadabani haide furuk khudingmak kapi bani etina furuk amata da yekna badawna khande adubu aikhoigi ireiba ifurukta yayaina henjilakpadadi yade haiba khanganba khaktani haina phongdoki PM Lakadoriba asi miyangi yaifanaba taurangani thajade PM gi khongchat taramna okpham thokte haina YK Dhirena phongdokre Thasigi 13 da Prime Minister Narendra Modi Manipur Lakadoriba se lamdamasigi miyangi yaifanaba thabak taurangani haibagi thajaba leite maram aduna Prime Minister gi khongchat asi miyamna taramna okpham thokte haina UCM gi President YK Dhirena phongdokre haukiba chai lisingani amada Manipur ngamkhai kaibi yaroi haina sangsin kiba ihauda thawaina pontha oikraba Kekrupata leiba athoba 19 gi mafamda langban chara tambagi thoranga mari leinana YK Dhirena wafam asi phongdokkibani Thauram aduda tongan mamaira lukki lusingba sing amasung CSO gi lusingba kayana saruk yaki YK Dhirena makhatana haikibada India lengang na aikhoida yengliba mineng asti peningai oide adubu mitai singi mathakta lan tawriba kuki militant singbudi India lengang na mapung phana sagali amasung yokhali haibasi handaksu agreement sahi ama sangdokiba asina mayek singna tagle lamdamasigi miyambu awat anai chathariba kuki militant singda ahenba power piriba India lengakta aikhoina thajaba thampam thokte Aikhoi isana aikhoigi iramdam kanjanaba natana kanana su aikhoi bukanba ngamloi haina phongdoki Kuki militant sing makhatana su agreement sangdoktanaba State Assembly na warip laukhrabasu handak India lengang na kuki militant singi su extend tawrakpada MLA amata na madubu yaningde haiba lawba ngamdaba si laibak thibani lamdamasi da lairiba MLA minister sing India lengang na laikhraba Pamu Pamba Lepulepa amadi makhoigi lusingba singna su hairabadi haina khudung induna leiragadi Manipur mutpada makhoigi su saruk yauribasi khangpham toi Central Government na lamdamasida thokliba irang asi loisinaba honabagi mahuta kuki khulai paibisingda tongsinba manba thawong asinadi lamdamasida kaidongaida santi purakloi haiki National Highway singda UNC gi matang kaktaba trade embargo ngasi ahingdagi hauragani Jeliangrong United Front na UNC gi trade embargo mawalogde Haikhre Myanmar ga lona banaga singna khundaba ngamkhai paringda sambal khaba amasung free movement regime FMR chana khidabagi mayokta United Naga Council UNC na National Highway singda ngasi ahing nongyaidagi matang kaktana economy blockage chathaba hauragani Amaromda Jeliangrong United Front ZUF na National Highway amadi
Trans-Asian Railway da UNCna kauriba economic blockade makhal amatagi cooperation piroi haina phongdoragli. Front asigi Information and Publicity Secretary Louis Ganmaina kudek piduna thadorokba chirol amana hai Jeliangrong Phuruki miyoi sina khundariba mafam amatada UNCgi amasung masiga chatminariba lup amatana makhal amatagi khongjang changchenba yaroi UNCna kauriba matang kaktaba economic blockade asi maram chadaba oibana Jeliangrong Phuruki miyoi amatana sawatpam thokte. Chirol asin hai Prime Minister Narendra Modi na September 13 masung 13 da Manipur yauna awang nongpoki state kharada laklaba thorang tauriba si taramna oi malemgi thakda maming lairaba Loisinba asina lakpa matamda awang nongpok lamdangi miyangi apamba matung inna thorang kaya laukthoklam laga loinana Jeliangrong Phuruki demand kaya soidana piramgani haibagi thajaba lei adum oinama UNCna nagataba mafam pumnamakta matang kaktana economic blockade tawgani hairiba sti maram chade September 9 gi ahing nongyai hauraga nagataba mafam chingda paikhaliba railway gi thabak thawram ching yauna national amadi international project pumnamak thingdilagani hairiba sti maram chaba wali. Kumda Lisingani Kunmari September 19 Cabinet Committee on Security na Indo-Myanmar border da kilometer Lisingama chatuk ni pumdoi sangna sambal khanaba masung free movement regime chatna handanabagi wafam ayaba pikibani thawrang asina nagastingi interest sokpa tarabadi matamduda UNCna protest tawramgadabani haina su serol sina phongdoragli.